Mamang ising chawda Gorial thui ka na pau tai bai na sigale pa na sabi do na mamudai kyam kirei khallaga yekse ko sathi na puba nuai ina ne chen chu sathi na nuai khamba chen je sathi na koi lambi je kano tawre nong chu sung pha pha da bani na dagi koi amu thongna dre da na thoktra bani na haji pet paga kona na jungle ole jungle ajan tap tap chalo upi mine pura jungle ole amu thongna dra bani na thongna da bai sina tena trama nong chu man na tawini koi bujuni ma khong dak je jone nu sidra jone कोई टाइसन ने लंबी खंगी बोझ यों ने मखों का फटो ना चल इसी जों कनो क्वाम तक जी का खन्ना चलो हम साइड देंगे तो टाइसन जे मसाले फबदी फरे फते दी हाय बजा दे को अदुई तार सुमा से तंग मखों सेंग्रिए ब फरी से जुम हंजु ओरे दना हाय तारे मखों आ मुझे खगा सुने अमा पर अयुंगी नि फाइ द्रेदा अयुक तो मुख फाइ रुई जेंगे सी जों खोइ लाइबा ने अदुगी नुंदिन दा मुख का फाइ दा बसु जावी दो हुइनी ना खोइना पुथोरादि सुम फाइ रे इसिंग जोंने अदुगा कनो तवरदि नुंधांग नदि ने फाइ दा बजावी दो अमोमुक्ति मा सुम फाइनिंगी नाम इसिंग जे लाइरे इसिंग हंदा मारे मा इसिंग जे हंदाब्रा मैम इसिंग जे खगा हंदा मारे इसिंग थोकला गने कोई इसिंगी मनमम लैद्रा इनिनम अदु मनमदो लालो अखोइदि इसिंग गदंग जावरपदा होदि वाखन नुआइतेबा आइदि पु कनो इसिंग थुमगा लोइना लुपसलगा कनो तंगनु से उ चोली से ओब्रा उ जे खदंग ममना लै जे ओब्रा चोलमबगी खदंग कंगदबा दुमाइन त lao 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 hôm nào mua gì mà xin lao lao chân lao hôm nào mua sẽ luôn rồi nam xôm đã mua lại mà nung lồng đã mua ở duga sẽ bên ngoài dung dê cái nó tao rồi mà mang cái gula duga cái thùng mà cái mồi sẽ mắc khá là xuống cung thơ cái ngoài tiêu rồi ai trên hàng nào coi với làm mà nè và đồ mồi lấy trở vào nè rồi chập hôm lấy rồi कोई सुन इसिंग चंगा इसिना सिगै नि चंगी जे असि जे वाली दा खुदुबनी वाली नता वाओ मैम कुइरा मतुंग दंग सिमो लाक्सबसे नुसा मैसा से जियो मैम इस एकदम लोइरे दो हजि पुंग से 12:30 तारे वा नुसा चंग लाउ यबा अदो इच्छत जादना चलिनि आदि अखोइ तासेनि ने तिनि दाम लौरु गाना फजन साये दो तुरेन इसिंग सु चावे ना हायबा खरने मांगदा हप्तांग मांगदा त इसिंग चावरबने ने वीडियो मतेम नि लौरगा वीडियो से अपलोड तहौद्राबा तनमन अदो ngasi su ngrang ni ising चावे ना हाय मिंगा का जांगलोक ने हाय दो ai थोकदा सुम कतंग यांगलाके दो वीडियो से केम नुआयबा वीडियो दिना ते मैम ai वीडियो से कुइना ले मनदना ने को ai तनमम जसले ai फजना कुइरा ने वीडियो ले पेजे असिना सी बैग से यम जुगदगी बाय वन गेट वन दैना लहौबनेबा लहौबदैना लौबा ngamdana पैसा फरक दानाने को आंगांग amna लौबा अदमाय तौना मागैगा जेनरागा मोंदा कनो आइना कोना पिगे आइ हबि जुगदनी पाइजे से मचा से जुगनि सि आंगांग लो पिरमगे आइदि अखोइ जेई वदे पिसलमगे मोय थोकदा सुम पिरा सनोइना अस नुसा खुसा से लोय मैम बेगता पेगदि जाउरि को अस तौरेदना थोकदा तौदे मजा 12:30 की मैसानी 12:30 दा नम वीडियो ने की वीडियो से तुरेन मागे यमत येंगहलके मैमदा मैम सिनी को निसा से को वीडियो से लौबा होरगा सुम निसानी सुम वीडियो लौनिंगेबा इसिंग उरे से अदो तनबा होरगा दि सुम तनबा होबा को अदुनी तौइसे अदो तल्लरोगे खनमनी सुम यादिबा सुम नोंगी सुम तनबा से आइदि खरनि लेपुबदे सिदा कैसुन नतेबा खोइ दासन मसांग मुदबा सिगे इने तंदबम फावगिबदो तुरेनि सिंजे यांगलके मैमदा मैम अखोइगी लंबी की फिबम से यम पूरा
ꯑꯗꯨꯒ ꯍꯟꯗꯛꯇꯤꯅꯦꯀꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤꯗꯗꯤ ꯑꯩꯅꯅꯦ ꯅꯣꯕꯥꯞꯀ ꯌꯥꯝ ꯍꯦꯛꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯣ ꯅꯣꯕꯥꯞꯁꯦ ꯌꯥꯝ ꯍꯪꯅꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯅꯣꯕꯥꯞ ꯑꯃꯐꯥꯎ ꯄꯥꯟꯗꯦꯕ 5-6ꯒ ꯄꯥꯜꯂꯤꯖꯅꯤ ꯈꯣꯇꯥꯏꯅꯁꯨ ꯆꯤꯛꯊꯩꯑꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤꯅꯦ ꯏꯁꯤꯡ ꯀꯨꯏꯅ ꯊꯨꯝꯃꯝꯕꯗꯣ ꯑꯗꯨꯅꯅꯦ ꯅꯣꯕꯥꯞꯁꯦ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯦꯟꯕ ꯎꯔꯤꯁꯦ ꯑꯗꯨ ꯁꯦ ꯂꯩꯔꯦ ꯑꯗꯨ ꯉꯔꯥꯡ ꯑꯩ ꯄꯥꯔꯁꯦꯜ ꯂꯧꯕ ꯊꯣꯛꯂꯛꯏꯅꯦꯕ ꯁꯤ ꯕꯦꯒꯁꯦ ꯑꯩ ꯉꯔꯥꯡ ꯖꯨꯛꯀꯤ ꯕꯦꯒꯁꯦ ꯂꯧꯕ ꯊꯣꯛꯄꯗꯅꯦꯀꯣ ꯑꯩꯗꯤ ꯑꯃꯐꯥꯎ ꯀꯩꯅꯣ ꯏꯁꯤꯡ ꯆꯥꯍꯧꯗꯕꯅꯦꯕ ꯑꯗꯣ ꯁꯟꯗꯥꯋꯥꯏꯗꯒꯤꯏꯁꯤꯡ ꯆꯥꯎꯔꯦꯅ ꯄꯥꯎ ꯇꯥꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯂꯝꯕꯤꯁꯦ ꯐꯠꯇꯕꯒꯤ ꯑꯩ ꯑꯝꯇ ꯊꯣꯛꯇꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯤꯇꯪꯈꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯂꯥꯏꯟꯗꯤ ꯀꯨꯏꯔꯦꯍꯦ ꯑꯣꯏꯃꯥ ꯁꯤꯔꯦ ꯂꯥꯏꯟꯗꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯇꯕ ꯍꯥꯏꯒꯨꯝꯕ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯌꯥꯝ ꯍꯦꯜꯂꯤꯕꯣ ꯌꯥꯝ ꯊꯥꯗꯅ ꯑꯗꯣ ꯁꯤꯡꯒ ꯇꯥꯎꯏꯅꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯤꯒꯤ ꯈꯨꯌꯦꯟꯁꯦ ꯃꯥꯒꯤ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯃꯥꯒꯤ ꯏꯆꯦꯜꯁꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯍꯦꯜꯂꯛꯇꯧꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯕꯗꯨꯗꯤꯅꯦ ꯏꯁꯤꯡꯒꯤ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯇꯞꯄꯦꯕ ꯀꯟꯗꯦꯕ ꯍꯟꯗꯛꯇꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯏꯁꯤꯡ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯀꯜꯂꯤ ꯃꯌꯥꯝꯁꯨ ꯈꯪꯗꯦꯕꯣ ꯃꯤꯖꯣꯔꯥꯝꯗꯒꯤ ꯏꯁꯤꯡ ꯊꯥꯗꯣꯔꯤꯒ ꯍꯥꯏꯅ ꯍꯥꯏꯔꯤꯔꯥ ꯀꯔꯤꯅꯣꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯅꯕ ꯇꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯔꯒꯅꯦ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯅꯝ ꯑꯃ ꯅꯝꯕꯅꯦꯕ ꯏꯅꯤꯟ ꯑꯃ ꯑꯗꯨ ꯅꯝꯃꯤꯕꯣ ꯀꯤꯖꯩꯌꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯏꯔꯣꯏꯒ ꯍꯩꯖꯗꯕꯅꯤꯅ ꯑꯁꯤ ꯅꯨꯡꯁꯥꯁꯤꯒꯅꯤꯀꯣ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒꯤꯗꯃꯛ ꯏꯄꯣꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯍꯦꯛ ꯏꯁꯤꯡ ꯃꯄꯥꯟꯅꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯏꯁꯤꯡꯒꯤ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯏꯁꯤꯡꯒꯤ ꯏꯄꯣꯝꯁꯦ ꯁꯤꯡꯒꯁꯨ ꯐꯖꯅ ꯇꯥꯎꯔꯤꯅꯦ ꯇꯥꯎꯔꯤꯕ ꯁꯤꯡꯁꯤꯁꯨ ꯑꯇꯩ ꯃꯄꯥꯗ ꯇꯥꯎꯗꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯈꯛꯇ ꯇꯥꯎꯏꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯌꯥꯝ ꯇꯧꯗꯣꯔꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯇꯟꯗꯣꯔꯤ ꯇꯥꯎꯔꯤꯅꯦ ꯁꯤꯡꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯈꯔꯅꯤ ꯍꯦꯛ ꯇꯟꯅ ꯇꯣꯛꯎꯔꯦ ꯁꯨꯝ ꯇꯟꯊꯩ ꯑꯗꯣ ꯑꯔꯅꯤꯡ ꯇꯧꯒꯦ ꯍꯥꯏ ꯈꯟ ꯇꯥꯔꯗꯤ ꯇꯟꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯇꯟꯁꯨ ꯇꯜꯂꯦ ꯑꯗꯨꯒ ꯇꯨꯔꯦꯟ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯤ ꯉꯥꯒ ꯌꯥꯝ ꯐꯥꯅꯅ ꯑꯍꯥꯎ ꯌꯥꯝ ꯆꯥꯅꯩ ꯈꯤꯇꯪ ꯄꯤꯖꯔꯛꯑꯣ ꯍꯥꯏꯕꯁꯨ ꯀꯅꯥꯝ ꯄꯤꯖꯕꯤꯔꯛꯇꯦ ꯇꯜꯂꯤ ꯌꯥꯝꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯡ ꯌꯧꯔꯦ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯇꯤ ꯀꯤꯗꯤ ꯀꯤꯖꯩꯌꯦ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡ ꯀꯌꯥꯝ ꯐꯖ ꯇꯥꯎꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯏꯆꯦꯜꯁꯦ ꯁꯥꯊꯤꯅ ꯀꯜꯂꯦꯕ ꯉꯁꯤꯁꯦ ꯀꯤꯖꯔꯦ ꯐꯥꯒꯦꯗ ꯏꯁꯤꯡ ꯆꯥꯎꯗꯣꯏꯔꯥ ꯈꯪꯗꯦ ꯄꯥꯛꯇ꯭ꯔꯁꯤ ꯌꯦꯡꯉꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯄꯥꯝ ꯄꯣꯟꯗꯦ ꯁꯨꯝ ꯀꯤꯟꯗꯅ ꯃꯌꯥꯝ ꯑꯁꯤꯁꯦ ꯂꯧꯕ ꯂꯥꯛꯏꯅꯤ ꯂꯧꯔꯦ ꯇꯣꯉꯥꯟꯈꯛꯀ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯁꯤꯗ ꯂꯦꯞꯄ ꯒꯥꯔꯤ ꯅꯍꯥꯛ ꯉꯥꯏꯒꯦꯕꯣ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯏꯕꯣ ꯑꯁꯤꯁꯦ ꯎꯐꯨꯟ ꯌꯥꯝ ꯍꯧꯋꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯥꯛꯇꯅꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯂꯥ ꯆꯠꯂꯨꯅ ꯍꯜꯂꯛꯑꯦ ꯂꯂꯥ ꯆꯠꯂꯨꯕꯗꯣ ꯄꯨꯡ ꯑꯃꯈꯛꯇꯪꯗꯅꯤ ꯆꯪꯉꯦꯕ ꯌꯥꯝ ꯁꯥꯕꯅꯤ나 ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯗ ꯒꯣꯔꯤꯌꯥꯜ ꯊꯣꯛꯏ ꯀꯥꯏꯅ ꯄꯥꯎ ꯇꯥꯏꯕ ꯑꯩꯅ ꯁꯤꯒ ꯂꯦꯞꯄ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯗꯣ ꯑꯩ ꯀꯌꯥꯝ ꯀꯤꯔꯦ ꯈꯜꯂꯒ ꯑꯗꯨꯅ ꯃꯄꯥꯟꯗꯒ ꯌꯥꯝ ꯆꯪꯉꯔꯣꯏ ꯏꯁꯤꯡ ꯇꯥꯎꯕꯁꯦ ꯐꯕꯗꯤ ꯂꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯦꯂꯔꯠ ꯄꯤꯍꯧꯕꯅ ꯐꯩ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯗꯨꯒ ꯊꯤꯉꯣꯡꯈꯨꯟ ꯃꯣꯏ ꯋꯥꯡꯈꯜ ꯂꯩꯀꯥꯏ ꯖꯂꯥꯝꯄꯨꯔ ꯀꯥꯏ ꯂꯩꯕꯗꯨꯗꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯆꯪꯕ ꯍꯧꯔꯝꯃꯅꯤꯗ ꯇꯧꯗꯣꯔꯤ ꯏꯁꯤꯡꯁꯦ ꯍꯟꯗꯛꯁꯨ ꯏꯅꯤꯟꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯆꯩ ꯑꯃ ꯆꯨꯡꯉ ꯊꯝꯃꯝꯁꯤꯔ ꯀꯩꯅꯣ ꯃꯊꯪꯗ ꯈꯪꯅꯕ ꯑꯩꯁꯨ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯕꯗꯨ ꯈꯦꯠꯅꯔꯤꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯌꯥ ꯁꯤꯁꯦ ꯋꯥ ꯃꯄꯨꯝ ꯑꯃ ꯂꯩꯔꯤ ꯀꯤꯖꯩ ꯀꯨꯝꯒꯗꯕ ꯒꯣꯔꯤꯌꯥꯟ ꯂꯥꯛꯈ꯭ꯔꯗꯤ ꯑꯗꯨ ꯋꯥ ꯃꯄꯨꯝ ꯈ꯭ꯋꯥꯛꯁꯥꯡꯉꯤ ꯑꯐꯕꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯏꯁ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯁꯤꯒꯤ ꯕꯦꯒꯁꯦꯀꯣ ꯁꯥꯊꯤꯅ ꯄꯨꯕ ꯅꯨꯡꯉꯥꯏ ꯑꯩꯅꯅꯦ ꯆꯦꯟꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯈꯪꯕ ꯆꯦꯟꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩ ꯈꯨꯠ ꯆꯤꯜꯂꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟꯗꯅꯦ ꯑꯗꯩ ꯂꯨꯁꯨ ꯌꯥꯝ ꯂꯨꯏꯁꯦ ꯑꯩ ꯃꯅꯨꯡꯗ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯐꯥꯎꯖꯝ ꯂꯨꯏꯁꯦ ꯑꯣꯏꯔꯕ ꯀꯥꯡꯃꯨꯛ ꯐꯥꯅꯤꯡꯕ ꯃꯥꯡ ꯑꯣꯏ ꯁꯥꯊꯤꯅ ꯄꯨꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯈꯨꯜꯂꯛꯇ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯣ ꯁꯨꯝ ꯈꯔ ꯄꯤꯔꯛꯀꯦꯕ ꯑꯗꯣ
ngasi video si ko ma'am ai nuai bagi thagat ba video na tia ba ai se hidi video se le man na channel ka loi tat ki bra khang de ai bagi sum thagat ba video oi doi ni thagat ke di khalli do ya su da sale khara video se thagat na ba hona ge si jo ukai na chalaga koi mi chu phatta bani na si upta baja de ukai khalaga upta na sum hale adu मैम matang sida video se loi salage mathang ma to video thingna si wa wong angning din sa samani na bye bye